Break imatungda meyam bataramna ukchari makhataba pau pizari. Nongmagi Oiba Legal Awareness Program Cum Recreational Sports ke Thouram ama Thanga Assembly Constituency gi manung chanda LEIRIBA MOIRANG KHUNOU MAKHA LEIKAI Playground da Pangthokhre. MOIRANG KHUNOU Khongnang Makhong KYDA Club Relief Camp District Legal Services Authority Visnupur Manipur State Legal Services Authority MASLSA National Legal Services Authority NAISA ga punna kusamna duna pangthokiba program aduda MOIRANG KHUNOU Relief Camp MOIRANG KHUNOU Mayai LEIKAI Relief Camp MOIRANG KHUNOU Maning LEIKAI Relief Camp MOIRANG KHUNOU Khongnang Makhong KYDA Club Relief Camp Thanga Lawai Relief Camp ki mahairoi ki Chama henbana sarugya ki lonena program sing adubu sarugya ki ba mahairoi sing amasung makok mathang taraba mahairoi singda pen, pencil, notebook na chingba sing yan thok tuna puni thogat ki Thouram ga mari lenena District Legal Services Authority gi Paralegal Volunteer Ningobam Bovita Devi na phongdorakpada tangai fadana relief camp singda LEIRIBA angang singda nongmata oirabasu harau nungai hannaba amasung Makhoina lairik laisu tambada tangai fadana changba che kolom na chingba sing kharatang piduna angang singbu uning thogat pani amasung pikliba angang sing nupamacha amasung nubi macha sing Chahi Taranipan Sujriba Singda Protection of Children from Sexual Offense Pokso Eki Maram da so takpi tambiki. Sigi koigi one day legal awareness program Cum Recreational Sports haibani ko masi koigi District Legal Services Authority Visnupur na sinbirakani koigi District District sida LEIRIBA kaino singse relief camp singsida LEIRIBA ngang singse kitando isu makoida haibadi entertain oinaba haitare ne ko adega makoigi awat apa laiba study material ke ka kharaga yen thokpado yen thokpa matamda angang singse katang thawai yaujana ba haidana koine sports session sinjabani masina aduga nga sauna kona tawbadi na tade ko adubu angang singdigi interest haitare adumaina tawjabani adu